Revelation ꯐꯣꯡꯗꯣꯛꯄꯤꯕ ꯂꯥꯏꯔꯤꯛ ꯅꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯗꯤꯅꯦꯁꯣꯔ ꯑꯦꯂꯥꯡꯕꯝ ꯑꯃꯁꯨꯡ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯍꯞꯇꯥ ꯀꯌꯥ ꯔꯦꯚꯦꯂꯦꯁꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯈꯤꯕ ꯍꯞꯇꯥ ꯑꯩꯈꯣꯏꯅ 10 ꯅꯩꯅꯈ꯭ꯔꯦ, episode 10꯫ ꯉꯁꯤꯅ 13 ꯁꯨꯕ episode, ꯃꯔꯨꯑꯣꯏꯅ Revelation chapter 5 ꯃꯁꯤꯗ ꯌꯥꯎꯃꯆꯥ ꯑꯃꯁꯨꯡ ꯆꯨꯝ ꯇꯔꯦꯠ ꯅꯝꯕ ꯂꯥꯏꯔꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯄꯥ ꯏꯁꯣꯔꯉꯣꯟꯗꯒꯤ ꯕꯣꯔ ꯅꯤꯖꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ Revelation ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕꯅꯤ꯫ ꯏꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯩꯅꯕ ꯑꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯆꯤꯡꯕꯤꯗꯨꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯤ ꯈꯪꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯉꯥꯡꯂꯣꯏꯗꯕ ꯋꯥꯍꯩ ꯉꯥꯡꯍꯟꯕꯤꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯑꯗꯨ ꯈꯛꯇꯒꯤ ꯃꯇꯨꯡꯗ ꯉꯥꯡꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏ ꯄꯥꯁꯤ Revelation 5ꯒꯤ 1-4 ꯃꯁꯤꯒꯤ ꯆꯦꯞꯇꯔꯁꯦ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯑꯔꯨꯕ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯄꯥꯔꯒ ꯑꯩꯈꯣꯏꯅ ꯃꯁꯤꯗꯒꯤ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ And ꯑꯗꯨꯒ I saw in the right hand of him that sat on the throne a book written within and on the backside, sealed with 7 seals. Chum teret namba lairik ama manung mapan animakta iba chum namba lairik ama singhasan adugi makhut mathakta phamliba mahakki makhutse thangba nakanda paidun leibadu aina urami. Verse 2 da aduga akanba mapangan kalaba sargadut amana lauduna haibadu aina urami. Sumna, who is worthy to open the book? Lairik ase kanana hangtokpa ngamba matik chaba kana lay to loose the seals thereof. Madugi manungda yauriba chumsing ase hangtokpa ngamba kisanbadu lokthokpa ngamba kana lay. Verse 3 Sargada amasung prithibida amasung prithibige laironungda lairiba kanam amatana lairik adubu hangdokpa natraga masigi manungda iribadu yengba ngamlamde. Verse 4 And I wept much, ayamna tengkharami maramdi no man was found worthy to open and to read the book, neither to look thereon. Mi kana amtana lairi adubu papa natraga madugi manung phaktoga yengbado kana amta ngamamde haina sum hairame. Kona verse 4 bukse kona pare masida yengsi ikona sargada singhasanama laire maduda ipa ishona phame aduga mahaki makhutiya thangba nakanda lairik ama ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯆꯨꯝ ꯇꯔꯦꯠ ꯅꯝꯃꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯄꯥꯟꯗꯣ ꯏꯔꯝꯃꯤ꯫ ꯀꯅꯥꯝꯇꯅ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯤꯕꯗꯨ ꯀꯅꯥꯅ ꯑꯝꯇꯅ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯀꯅꯥꯝꯇꯅ ꯉꯝꯃꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯃꯁꯤꯗ ꯄꯜꯂꯤꯕ ꯕꯨꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯀꯣꯟꯅꯦ, ꯁ꯭ꯀ꯭ꯔꯣꯜ, ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁ꯭ꯀ꯭ꯔꯣꯜꯅꯦ꯫ ꯃꯁꯤ ꯁ꯭ꯀ꯭ꯔꯣꯜꯅꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕꯁꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯛ ꯁꯥꯏഡ് ꯍꯥꯏꯕꯁꯤꯅ ꯃꯁꯤꯗ ꯃꯤꯟ ꯇꯧꯕꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯏꯔꯒ ꯃꯥꯒꯤ ꯃꯅꯤꯡꯗꯅ ꯑꯩꯈꯣꯏꯅ ꯆꯨꯝ ꯅꯝꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯥꯔꯊ ꯑꯗꯨꯃꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛꯇ ꯏꯕ, ꯅꯠꯇ꯭ꯔꯒ ꯑꯁꯨꯃꯥꯏꯅ written on one side and sealed on the other, ꯅꯥꯀꯜ ꯑꯃꯗ ꯏꯔꯒ ꯅꯥꯀꯜ ꯑꯃꯗ ꯆꯨꯝ ꯅꯝꯕ ꯑꯁꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ ꯏꯔꯒ ꯆꯨꯝ ꯅꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ, ꯁꯨꯃꯥꯏꯅ ꯑꯥꯔꯊ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯆꯨꯝ ꯇꯔꯦꯠ ꯅꯝꯕ sealed with 7 seals ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯨꯝ ꯇꯔꯦꯠ ꯅꯝꯕꯁꯦ ꯆꯨꯝ ꯇꯔꯦꯠ ꯅꯝꯃꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯨꯝ ꯇꯔꯦꯠ ꯅꯝꯕ꯫ ꯑꯗꯨꯒ ꯖꯣꯟꯅ ꯍꯪꯉꯤꯕ ꯃꯥꯅ ꯀꯣꯏꯁꯟꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯍꯪꯂꯤꯕ ꯀꯣꯏꯁꯟꯗꯤ ꯀꯅꯥꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯥꯕ ꯉꯝꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯄꯥꯕ ꯉꯝꯕ, ꯍꯥꯡꯗꯣꯛꯄ ꯉꯝꯗꯕ ꯑꯁꯤꯗ ꯖꯣꯟꯁꯦ ꯌꯥꯝꯅ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯂꯨꯝꯂꯝꯃꯤ, ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛ ꯂꯥꯎꯅ ꯇꯦꯡꯊꯥꯔꯝꯃꯤ꯫
maramdi masida kari kari iri abdu ma am langtang ningba. Verse 5 to 7 amuk paminase. And one of the elders said unto me, ahal amana ingon the hirami, weep not kapkanu. Sida ahal amma hirib se, kun mamang to shaw kare, ahal kun mari lekre, kun mari to gimun the amanani. Behold, the lion of the tribe of Judah, Judah sagegi nongsa aduna, the root of David ki dara aduna, had prevailed to open the book. Hiribal idea hangtokpa the matik laire. To lose the seven seal thereof, madugi manung the yauriba, matu the yauriba, sum taret ado, kishi taret ado mana hangtokpanga mehai. Verse 6, I beheld, and lo, in the midst of the throne and of the four beasts, Samari amasung, and in the midst of the elder, Samari ahansingi marakta, singasan atuki marakta, aina urami hai, stood a lamb, as it had been slain. Masi mamang the hat krabugumba jaw ama, adamana leptuna laibudu urami, having 7 hands and 7 eyes. Mahaki masi tare palami, mamitare palami, which are the 7 spirits of sent forth to all the earth. Pitim pang kuning na maki mamitare asna pitipig pang kuning na thado kraba ishogi thawai tare atuni hai. When mamang su 7 spirit of God kari no hai do when mamang da nai na kare aina makhata namo na hanjalaroi. Verse 7 that he came and took the book out of the right hand of him that sat on the throne. Singasan adu the pamliba mahaki makut yetagi mahana laklaga lairik adu loba rami hai. Masida ko muyangsi nongsa amasung jaw. Masida pa haiba lairik asibu hangtoli base masi nongsani adu ga mahak se yawni. Lion lamb haina asibu represent tawe. Masida lamb haina khangni je ko na khang ko na prithvi asida lairiba shorgi mising gidama Prabhu Jesu Kristna ngakpi sembi base ekoi gidamani ekoi bu kaningai gidama ekoi bu papte ki kaningai gidama mahana cross ta masama ase hat kibani thaina mang da Jews ki matamda yaw papi amana yaw khatpa adugumna ma masama ekoi gidama kalbri da kat kibani mahangna ekoi ki kanbi bu mapuni mahangna ekoi bu ngakpi sembi gadabani aduni masida palebse nongsa base asuk mate pangan kamba aduna kona jungle gi ning thau haina khangnari bani adu hariba ning thau ase ma phumai thiba pibu ngam bhai se laitabani aduna Prabhu Jesu Kristna su ekhoi gi yangnaba sing adu degi kaningai gi tamama nongsa gumna oigini aroiba matam ani shuba lakpo matam dani mahak se nongsa amsung yawgum noini isrogi mising da yawgum oigini yangnaba mahna haibe indaba pungning hongdaba papising amasung Satan Gimayok tadi mahak se nongsagum no oigini aduga root of David habse David ki sagai habne koina khange Prabhu Jesu Christ se David ki sagai da poe aduga aija 11 gi 1 su mahak se David ki sagai da pokani haina sumne iribani 1 da hai there shall come forth a rod out of the stem of Jesse gi stem adi maiki mau dagi masa ama tholakani habne aduna hairabdi David ki sagai ta ekoi time pangi kanbu mapu do lakani habni masi khudima Bible da thungkhrabani ekoi namu yengsi sumnam balairi ase karino which is the seal book sumnam ni balairi ase kanano ekoi na Bible sum naina rakpo matam da khoina pabam tan khangye madudi Bible da sumnam ki balairi ekoi na thengaba matam da Daniel 24 sumna hai tamsung thou o Daniel shut up the words wahiduna na thingjin karo and seal the book hariba lairik to nana sumnan sankaro even kyam kuina nang bodreba even to the time of the end aroi begi matam lakthi babu nam khrami many shall run to and fro knowledge shall be increased adugo aroi ba matam lakum matam da mihang mina koithi tigni Bible sin nainagani pakani hankal anta sengani habedi hankal anta nainagani aduga makhoi kyana to hingani hani masida koina khange sil tawgiba lairik se ekhoina danen maram danen gi matamda hairaba danen gi lairik ase koina tungda thokataba prophecy 2:7-11 asina singbada yauriba danen da piriba prophecy ng chuma ki matamda leiba misina khangbada thoidona kanaba oiramde sinapsing masiko masi kaigi namak kanagi damak no ekoi gi damak tani habni masida ekhoina palebse aduna si hat khraba yaw haiba ki athdi masina ekoi bu karida ekoi bu lamjinge haiba matamda kalbari
masina Calvary Prabhuna aikoigidamak sebiki aikoigidam mahana kathokpiki thawai thabiki aduda sunatna hoji sargagi asengba laisangda sanctuary da mahaki aduna aikoigi misang changduna ipa ishoda aikoigi pap sangdokpiba mangonda puning hangduna lakpa misingi pap sangdokpibagi tabak adu sathari aduga 7 eyes haibagi atham yengje kun ngasaigre 7 eyes ishogi 7 spirit haibani haibadi 7 spirit haibagi athadi ishorna Prabhu Jisu Krishna khangdab leite mahana pangal amusung maki gyaloksingda mapa leitre adana hokkibarsu khangi tungda akadabasu punama adu mahana khangi haibasini mangoda mapung phana lei gyaloksing punama adu makon mangoda mapung phana lei haibni aduna ikhoisu kaisu kininga leite ishogi mi ikhoi laire hitrabasu ikhoina Prabhu da thajaraga Prabhu da ikhoina ngajaraga mangonda ki thaujang phanglaga ikhoina mekup khiding mangoda makha ponduna hingba matamda ikhoigi tungda tholakadaba gyaloksing khudima kari kamdawgani kamaina mai unagani habdo loina ikhoina mangonda ki phangba yai saitana Prabhu na khangdaba plan amata mahana thawrang langlaga ikhoigi mibu mangani aigi damang lairoi aduna ikhoigi gyaloksing da ikhoina makha pongedaba nate Prabhu da Bible paraga ikhoina parthana tarugan ni khitamni adui tarik isu wani ya leite habse ishona ikhoida piriba angakpa promise amani aduga masi tare habisigi maramda ikhoina engse ikhoina horns habse Bible da magi meaning yamle ikhoina prophecy da Daniel da yauriba ikhoina magi sa sing da yauriba masi ikhoina 7 gi 10 horns ka haraju masida ningthauleba ambabu khangnai hai adubu aduda natana ikhoina sida palliba Prabhu Jisu Krishna ngonda masi tare palai maki ningthauleba tare lai habe nate masina habdi horns habse ikhoina Psalm 89 gi 17 da hai for thou art the glory of their strength makoi gi pangan gi mating mangala do nahang ne isho and in thy favor our horns shall be exalted adu nahaki minung sida ikoi gi isi ase ikoina wangna thangat kani habni ikoi gi isi haidi ikoi gi pangal habni aduna masida paleba 7 horn habsi gi atadi mapung phaba pangal sakti aduga wen thoda ning thau amu oibigi kul punama ado Prabhu Jisu Krishna ngonda karimta watpa leite habsine punama mana pangal sakti kale mana khangdabu oidaba karimta leite aduna prithvi ase mahana sasan tawgani haibasneba aduna sumna pangan kalaba Prabhu Jisu Krishna ase ikhoigi damak henko ikhoigi damak sibikraba Yaomacha ase ikhoigi damak thakraba Yaomacha ase sargar sam sum prithvi da mangonda sakti khudimak lai aduna ikoi karisu kiningai leite ikhoigi pangal sakti khudimak ikoi solabasu Prabhu da ngajaraga pangal sakti khudimak phangba ya hebse masigi yamna phajakraba ikhoina promise makhal amani masida piribase amuk ikoi makhata na nainaminase 5 ki 8 9 and when he had taken the book mahana lairi adolorba matamda the 4 beasts and the 4 and 20 elders fell down before the lamb having every one of them harps and golden vials full of odor which are the prayers of the saints aduna haiba Prabhu Jisu Krishna lairi ase mahana loroba matamda samari habdi kuna sargadutni kuna mamangda haikre awang mathaki sargadut sini makoi mari amasung ahal kun mari aduna prithvi degi satkiba ahal kun mari aduna Yaomacha agi mamangda makoina khuru kunduna aduga makoigi makhutta ikoina jantra isai sangnaba aikoigi khulai sing makoida lairami aduga makhutta kambi haibdi manam nungsiba dhup ki manam nungsibana pik thalaba kambi lairami haireba asigi manam nungsiba kambi asi haibdi karino haibda aikoigi dharma chemba Christian singi prathana adubu aikoina khangnai haina masida pale masini and they sang a new song saying makoina anauba isai ama say makoina hai aduga thou art worthy to take the book lairik ase laubada matik chabaje nahane to open the seals thereof maduda namkhraba sumsing ado hangthokpaje nahana matik chai for thou wast slain maram dina hak sikre hatkre and has redeemed us to God by the blood out of every kindred tongue and people and nation prithibida leiriba jati tongan ba lon sing mi amasung ja sing degi nahakna nahaki igi mapana ekhoibu kanbikramni nahakna
ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯅꯧꯕ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯊꯥꯒꯠ ꯏꯁꯩ ꯁꯛꯇꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯀꯗꯕꯅꯤ ꯃꯁꯤꯗ ꯂꯥꯏꯔꯤꯛ ꯂꯧꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇ ꯈꯛꯇꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯧꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯔ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯁꯦ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯁꯔꯒꯗ ꯑꯍꯜ 12 ꯁꯥ 3 ꯑꯗꯨꯒ ꯁꯔꯒꯗꯨꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯄ꯭ꯔꯚꯨꯅ ꯄꯥꯡꯊꯣꯛꯄ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯥꯎꯋꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯑꯃ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯤꯕꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯦꯞꯄ ꯅꯥꯏꯗꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯁꯔꯒꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯊꯥꯒꯠꯄ ꯇꯥꯔꯗꯤ ꯄꯥꯄꯤ ꯆꯦꯟꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯒꯠꯄ ꯇꯥꯔꯗꯤ ꯄꯥꯄꯤ ꯆꯦꯟꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ Revelation 5ꯒꯤ 10-12 ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯂꯁꯦ and sida hai and has made us unto our God kings and priests nahangna aikoi se aikoi gi ishora ipa ishora aikoi da ningthau amasung puroiching ohalle we shall reign on the earth aikoi na prithvi da pangani verse 11 and I beheld aduga ini yenglami and I heard the voice of many angels round above the throne and the beast and the elder aduga singasan adugi akoibida haibdi singasan sa amasung alsingi akoibida sagadut kya marumna ikoina ki kya marumgi khonjen tai and the number of them was 10,000 times 10,000s and thousands of thousands mi lising tara kya khujing oiduna oirami hairaba sagadusingi masing harami sang with a loud voice ahobu khonjen hai worthy is the lamb that was slain to receive power and riches aduna hat kraba yaw ado pangal ina khunba lausing de pangal ikai khunaba matik mangan amasung bor phangbada matik sai haina mokoina hai snausing masidagi khoina khangba yai ahamba yengche ꯑꯩꯈꯣꯏꯅ ꯚꯔꯁ 10ꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯁꯤꯡ ꯑꯃꯁꯨꯡ ꯄꯨꯔꯣꯏꯁꯤꯡ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯁꯤꯡ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯔꯁ 9ꯗ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯤꯁꯤ ꯀꯅꯥꯅꯣ ꯏꯁꯣꯔꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯏꯁꯣꯔꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯗꯥꯅꯤꯌꯦꯜ 2:44ꯗ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯥꯕꯤꯂꯣꯟ ꯃꯦꯗꯣ ꯄꯔꯁꯤꯌꯥ ꯒ꯭ꯔꯤꯁ ꯑꯗꯒꯤ ꯔꯣꯝ ꯃꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯍꯟꯒꯅꯤ ꯃꯁꯤꯗꯤ ꯀꯅꯥꯅꯁꯨ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯕꯤꯒꯅꯤ ꯄ꯭ꯔꯚꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯁꯨꯕ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯦꯟ ꯑꯣꯟ ꯑꯥꯔꯠ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤꯁꯨ ꯑꯅꯧꯕ ꯁꯔꯒꯗ ꯔꯦꯚꯦꯂꯦꯁꯟ 21ꯗ ꯄꯤꯔꯤꯕꯁꯦ ꯃꯁꯤꯅꯤ ꯃꯤꯂꯦꯅꯤꯌꯝꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯅꯤꯁꯨꯕ ꯂꯥꯛꯑꯅꯤ ꯑꯗꯨꯗꯒꯤ ꯆꯍꯤ 1000 ꯌꯔꯒꯤ ꯃꯤꯂꯦꯅꯤꯌꯝꯒꯤ ꯄꯦꯔꯣꯠ ꯂꯩꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯏꯟꯕꯒꯤ ꯊꯕꯛ ꯀꯌꯥꯝ ꯇꯧꯒꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯖꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯍꯟꯖꯤꯜꯂꯔꯣꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯄꯤꯁꯤꯡ ꯑꯗꯨꯒ ꯁꯩꯇꯥꯟꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯇꯨꯝꯅ ꯃꯈꯣꯏꯕꯨ ꯆꯥꯛꯂꯒ ꯗꯟꯗꯤ ꯄꯤꯔꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯕꯅꯤ ꯍꯥꯏꯔꯤꯕ ꯅꯧꯅ ꯁꯦꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯄꯥꯟꯒꯅꯤ ꯍꯥꯏꯕꯅꯤ ꯁꯔꯒꯗꯨꯜ ꯂꯤꯁꯤꯡ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜ 7:10ꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯦ ꯐꯦꯔꯤ stream issue and came forth from before him aduna ishogi singasing mawandigi achana tamthiba maigi ichel ama senthare hamni masida sagadul lecheng tara na khujing oiraga mahakpu seba tawrami hamni koina sargadut kyam lei habse koina khangmu ngamde masini tasena mak koina prabhu jisu krista aduga roibada koina karigida mu koina sargadut sina thagatpano habdi prabhu jisu krista je koigida mu sibikrabni aduna mahakse thagatpa mating mangan pangan sakti khudima se mana phangba je matik chai habisini khoju leptana thagatse sargadut sina prabhu bu thagatpa taradi khoju leptana pungja khudingi mangonda thagatpa mase koina phongdokpam thoi habse masini koina roibda chalase 5:13-14 da koina amuk paminarse and every creature which is in heaven on earth sarga amsung prithibida lairiba thawai pamba jiba khudingmangna habidi sargadu sing lairiba khudingma asina under the earth prithibi gi makhada laibasing sasar in the sea samudra
ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ heart I saying ꯑꯩꯀꯣ ꯇꯥꯕꯗꯨ ꯑꯩꯅ ꯇꯥꯔꯝꯃꯤ ꯍꯥꯏ blessing and honor glory and power ꯕꯣꯔ ꯐꯪꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯁꯛꯇꯤ be unto him that sitteth upon the throne ꯁꯤꯡꯍꯥꯁꯟ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯉꯣꯟꯗ ꯏꯄꯥ ꯏꯁꯣꯔꯉꯣꯟꯗ and unto the lamb forever and ever aduna Prabhu Jisu Krista Yaomacha Prabhu Jisu Krista amasung singasan matakta phamliba ipa isongonda mating mangan bor sabase matik chai maramdi ipa ishor Prabhu Jisu Krista thawai asembagi mapana ikhoibu kanbibani haibase ikhoina matang khudingda kaugumse adu for and the forbid said mari suba sa aduna hai amen and the 24 elders fell down and worshiped him that live forever and ever aduga han kun mari aduna makoi bu khurumi adam khudingda hingduna leiba adam leigidaba lomba naidaba ishor mahakpu makoina khoina khu kulduna leibakta nolungna khurumi hai aduna ikhoisu yaribum khai ishor kurumbada khu konduna khoina haijaba haibse khoina tawgadamni chinausa masini ikhoina masidegi ure madudi universe asida leiraba thawai pamba jiba khudingmak aduna ipa ishor amusung Prabhu Jisu Krista ase lomba naidana ikhoina thagatkani haibni aduna every cursor haibsina palibdi universe da leiriba khudingmak haibni sida leiriba unfallen world pap changdraba prithvi sing sargadu sing tayang panda leba mi khudingmak khudingmakna aikhoina ishorbu khurangadabni aduga mapa amusung masa ase makoi matam khudingda makoi gi pangal sakti ase aikhoina manai haibse aikhoina kaugumsi asum tawduna aikhoina aroiba matamda saitanga ishorga misingi marakta thengnariba lana se loikragani aduna loikraba matungda sargada amsung prithibida universe asida leiriba ikoi khudingmuna khoina khanglagani madudi ishor asina sumbani mahana tawriba khudingma afabani mahana tawriba khudingma ikoi miyoba kanbiningai gi damaktani aduga saitan amsung mahaki matung inba mahangkraba khudingmanasu makhoi masana makhoi masagi maran sing ado yajagani hairiba matam aduda masi yamna thengba matam adu oigini sinausa aduna ikhoisu ishorbu khangba aduga ishorbu khuramba sargada Prabhu ga loinana pangadaba adugumba mising adugi manungda ikhoi yawnaba honasi aikhoi gi arang khubam piningai gi dama aikhoi bu sargada puningai gi dama Prabhu Jisu Krishna sibi khemne aikhoi gi arembda aikhoi matam mangan gumse adugi mota aikhoina Prabhu ngonda thagatuna aikhoina mongoda nungsiba utuna aikhoina mongoda thajaba thamduna aikhoina mahakna haibe induna aikhoina mahakpu khurumduna aikhoigi thamoida aikhoina mahakpu lachaduna matam khudingda aikhoina ishorbu khuramsi haibase masini moina Revelation chapter 5 to uningniba themdi kaino ipa ishor Prabhu Jisu Krista haibase masina ingam ngambane mahana khangdaba udaba laite pangan sakti khudama kyawro pamni punama ase mahangni aduna ikhoina mahakpu lepanaidana thagatkadamni sargada leiba misingnasu thagale aduna ikhoina mahakpu su thagatkadamni mak thagatpagi matungna ikhoina pangal sakti ikhoida lakani ikhoi karisu waningai leite ikhoina phana phattaba orabsu ikhoina khona sombu orasu ishongonda changjaba matamda ikhoina laigini tungidama ikhoina karisu kiningai leite sonbo tarabsu Prabhuna loina pangan kale mana khangdaba leite ikhoidi mongonda nijaraga pangan nijaraga mongonda gi ikhoina gyaloksin nijaraga aikhoina tungda lakadaba khudima ikhoigi aroiba matamda hingliba ikhoina thengnagadaba crisis khudima to thengnaminasi haina aina mayamda appeal tawjari tariba mayam khudingda ishona bor pibo isnu sinausing nakhoina ishorgi achumba pawje hena taningba nakhoina question karigumba khangdaba karigumba leirabasu aingonda aigi number contact number piriba asida nakhoina hangbirakpa yagani aduga aigi channel asina khoi anaubo oragadi subscribe tawbiu hena masiga sumba nakhoigi sinausingda suna khoina share tawbiu aina hairiba khudingma Bible dagi nataba orabdi Bible gi asumba natragadi loksan bigino isnausa aina hairiba singje Bible dagi oibra have to suna khoina check tawbiu thagatsari tabiriba mayam khudingmapu parthana tawminasi sargada laiba ipa yam thagatsari khoina huje Revelation chapter 5 ta Prabhuna aikhoigi damak sibi khrabani mana aikhoigi damak yauni mana aikhoigi damak aroiba anisuba lakpamda nungsa oina lakani mana khangdaba udaba ngamdaba kari amata leite habsi masigi damak thagatsare aikhoina mongoda piku khuding makha ponduna leijaba ngaman biu ipa ishor aikhoigi pa khuding masu
प्रभु जीशु ख्रिस्त की ममन जामलब इगी मपाना सामथोकपियो खैन पुनिंग होंदुन लेब ngambiyo hena na na ke sumbada khoibu chingbiyo ipaisho makhatana na kuda sunana loina biyo taribam be kuding ta sunana bor pina biyo message asi takram kuding ta chu mapana ita ba bor pina biyo प्रभु जीशु ख्रिस्त की मिंदा कुरम जरी amen